Islam Dharma Chatpasingi Yam the Moriban Minama or Eid-al-Fitr की thouram Manipur su pangthokhre Manipur da lariba Islam Dharma Chatpa Maitei Pangal Singna Ayongan Badagi Masajid Chatuna Lai Kuram K Tungna Maitei Pangal Singing Yum Tonga the Lajapa How Tongana Puna Samin Tamina K Haji Oriba Manipur give him Masnamara Moiragami Yam Mamanga da Pangthokna Bukumna Yamna Atoy and Kaduna Pangtopuki Day Tongan Tongambalukiana Su Yamna Itak Irang Amadi Harau Matoi Kaduna Pangtoktanaba Apel Su Toba Lake Kripane Panbayabdi Handaki Manipur Oriba film Asida Tongan ba Manipur da Kundaminariba community sing na su Masam Sagi Kumay Amdi Dharma gi oiba thouram kaya maming tagi oina pangthokna kibane ngasi gi thouram asida Manipur governor Anisha Wike chief minister Nongthomum Biren amadi atay minister MLA kaya na su yaifa pauzil pirakli Manipur